Hello guys, welcome back to my channel. Gasiki weather. Yam sunny ni ko yam sare hojikti mapan nungdangsu saba hore yam nungdangsu yam saye sung indre ado ngasi hayeng hanchit gumba daiti imanabi roommate kay loi laani ngahangi kanam lakte bako haidi loi vacation loi chakhe heng de yin chilani age vacation lai ro numit 6 days 5 days or mal 5 days ko ado 5 days se hay plan se mathang ya li se do ngan ge numit humni isa naure naraga hoji hogolaine aduga room se sum lakpada mi halakpada sum room mot pokoppa nuaite adugi lotion ge tawbane mai phong budi in theng roi bako mai phong budi han dai smam leuse mas man thamamba sman thamdoine ai mai di ke solution to por ai phong yamna ai phong se budi yam chai to zik haidi hodong su leibagi ama nalu yadabado adamain tawre adagi sisu phiron ne ngang subane si myam jong loi thuptoine manung loin phawe mapanda uphun ka kai to yamna kan tawre adugigi chakhum as jum yam lo shan du le chakhum je mana dum phamaga mana adum ku chen begi loina dusty or loi mole mai shunding haidi aina thengdraga so ina chak thongdraga su motpado tamaina oibako ada itona leibagena sidi thong lonjala sman thammini mi changa aga su thong hangthokpa yadana baina so odo leitabagi ko ado hayo dubai safe oraga so at least check-in tabati yade daga ado jegine ado yam chaire mana chaiba mayam je phajana chaire sidegi kaidegi loi chaire sida video na mi kanna aduga hojik ma duma san mo to ma ma ti phairam e ko su floor doi na ngasi di kai no kang de ado chai mayam se loi cham lei ma isam yam aduga kano chai ko pam lei daga mai matu kai su am lei ba ka de nungai de na mi la ko da adi matu kai pam lei ba du du ne chai kai solution do yam aduga ma ti yam song ma ti na ma khan phairam e ba ma sa nungai to ba ma le ba aduga ma se kada legi su khang de thi bini kai pada lei jano khang de ugidre masak kamta ai thi ba khang da kai jaga jano khang din do ma do sida le do mal aina thaja bada mimi ma je mangre kai ne kai hodong mangre kadai le jano mimi kai no hodong mangre ma sida kai pe nu changa ga dun legan mane ba adu mimi kai to sing na mangre oh sida ni jo oh ma hang to mi la ga kai ko len to do ni ma ti lai ti be phajana tham ni na tadi mana nga tumba tumholi banda nga ba tum nga le bene ba hangi do idum non jamane mana horong le begi sila lai di bim sila si fa ano sanda ya matu nga do nga mani to matu le mi muka ji ma so chi na chai me ham jong si bu mina la ga kai no ba khan do se na cha dune hai hong si je phaju che kai che lo shuru ge to ne ma jo ni mini numit humni da ngare ma numit humni dai ri chakhan ni ba ko ado ai chu chuti le ngai sida ma tu mina ba ne matu nga ngare ba matu nga ngare ba ado si ju oi ya re ba aina seng da bagi matu nga ngare ba tu theng ma kan matu nga pai ba to ga si lo shan ge as thaba yam as nupi gi kai ba makeup makup mata ma am do shan ma da ma kai no khuk koi ku chang je ya ki koi chang se hai ro tha me ne ko ma kai nom tau ina idea ai di ye le yam na kamai tau ne ye le ai chai me am jong si ai na si kok tre ba ko moi na han chu ram bo ma le ba thau wai kai wai chu ram ne kok chai na cham thu ba ne si ai na sit hal hang la si ko khu yam le kai de ma cha kai ha to na kang ja ba adagi sida khar le
ꯁꯤꯕꯨꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯞꯅ ꯕꯣꯛꯁ ꯀꯩꯀꯩ ꯍꯥꯞꯅꯕꯅꯦꯕꯀꯣ ꯖꯨꯋꯦꯂꯔꯤ ꯕꯣꯛꯁꯀꯨꯝꯕ ꯁꯤꯈꯩꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯈꯜꯂꯤꯕꯅꯦ ꯀꯃꯥꯏꯅ ꯍꯥꯞꯁꯤꯒꯦ ꯑꯗꯣ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯑꯣꯏꯅ ꯇꯧꯁꯜꯂꯛꯑꯒꯦꯀꯣ ꯀꯩꯀꯩꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯂꯣꯏꯁꯟꯕꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯒꯠꯂꯝꯕꯗ ꯂꯣꯏꯁꯜꯂꯝꯃꯒꯦꯀꯣ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯕꯨꯗꯤ ꯃꯥꯒꯤ ꯁꯥꯏꯠꯅꯦ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯩꯒꯤ ꯁꯥꯏꯠꯅꯦ ꯍꯧꯗꯣꯡ ꯎꯔꯤꯁꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣꯅꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯊꯝꯃꯤꯁꯤꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯕꯦꯛꯇ ꯑꯗꯨꯝ ꯄꯨꯔ ꯆꯠꯄ ꯄꯣꯠ ꯉꯥꯛꯇꯅꯦ ꯁꯤ ꯑꯩꯅ ꯕꯦꯛꯇ ꯍꯥꯞꯄꯒ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯄ ꯉꯥꯛꯇꯅꯦꯕ ꯑꯩ ꯁꯤꯁꯦ ꯑꯝꯇ ꯊꯝꯗꯦ ꯁꯤꯗ ꯑꯩ ꯂꯣꯏ ꯄꯨꯔꯒ ꯆꯠꯄ ꯉꯥꯛꯇꯅꯦ ꯑꯗꯨꯗꯨꯒ ꯑꯁꯤꯅ ꯂꯤꯞ ꯒ꯭ꯂꯣꯁ ꯀꯩꯀꯥ ꯑꯗꯨꯗꯨꯒ ꯁ꯭ꯋꯥꯏꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯜꯂꯦ ꯕꯣꯛꯁ ꯑꯃ ꯍꯥꯞꯄꯒ ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯜꯂꯦ ꯑꯁꯤꯒꯤ ꯌꯣꯡ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯆꯠꯂꯤꯌꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯉꯁꯤꯁꯦ ꯍꯧꯗꯣꯡ ꯈꯔ ꯌꯥꯝ ꯁꯥꯎꯔꯦ ꯉꯁꯤꯁꯦ ꯍꯧꯗꯣꯡꯅ ꯀꯩꯒꯤꯅꯣꯗ ꯃꯥꯅ ꯈꯔ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯣꯟ ꯊꯨꯒꯥꯏꯈꯤꯕꯒꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗ ꯑꯩꯅ ꯍꯥꯞꯄꯦ ꯀꯩꯀꯩꯅꯣ ꯃꯆꯥ ꯃꯁꯨ ꯀꯣ ꯆꯥꯔꯖꯔ ꯑꯗꯨ ꯑꯗꯥ ꯑꯗꯨꯒ ꯐꯣꯟ ꯀꯣꯕꯔ ꯑꯗꯨ ꯑꯗꯥ ꯂꯩꯔꯦ ꯐꯣꯟ ꯀꯣꯕꯔ ꯑꯃꯈꯛꯇꯪꯅꯤ ꯑꯗꯨꯒ ꯑꯃꯗꯤ ꯑꯩꯅ ꯍꯥꯞꯄꯤ ꯁꯤꯗ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯀꯩꯀꯩ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯁ꯭ꯀꯤꯟ ꯀꯦꯌꯔꯗꯨꯗꯤ ꯑꯩꯅ ꯗ꯭ꯔꯥꯋꯔ ꯑꯇꯣꯞꯄꯗ ꯍꯥꯞꯄꯦ ꯁꯤꯁꯤꯅ ꯑꯍꯟꯕ ꯉꯥꯛꯇ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯕ ꯃꯥꯛꯁ ꯀꯩꯀꯥ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯁꯤꯗ ꯀꯥꯈꯠꯂꯛꯇꯣꯏ ꯈꯣꯠꯇꯣꯏ ꯌꯥꯝ ꯇꯧꯋꯦꯕ ꯆꯠꯂꯣ ꯑꯗꯨꯗꯨꯒ ꯁꯤꯗ ꯑꯩ ꯈꯨꯗꯣꯞ ꯂꯩꯈꯤꯕꯒꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯄꯤꯟ ꯀꯩꯀꯥ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯁꯤ ꯍꯣꯇꯦꯜꯗ ꯂꯧꯔꯛꯄꯅꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯋꯥꯏ ꯇꯩꯊꯣꯛꯑꯅꯤ ꯑꯗꯨꯗꯨꯒ ꯏꯔꯨꯖꯕ ꯆꯪꯉꯅꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯂꯩꯔꯦ ꯅꯣꯏꯕꯗ ꯌꯥꯗ꯭ꯔꯕꯅꯦ ꯀꯥꯝꯈꯠꯂꯦ ꯅꯨꯡꯁꯤꯗꯕꯅꯦ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯃꯅꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯐꯣꯟꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯍꯥꯞꯇꯕ ꯁ꯭ꯇꯦꯟ ꯍꯥꯞꯄꯗꯤ ꯐꯣꯟ ꯍꯥꯞꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯀꯣꯕꯔꯅ ꯈꯜꯂꯒ ꯑꯃ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯧꯗꯣꯡ ꯌꯣꯡ ꯃꯥꯟꯕꯤ ꯆꯤꯟ ꯊꯤꯅꯤꯡꯉꯛ ꯆꯥꯅꯤꯡꯉꯣ ꯃꯥꯅ ꯆꯣꯡꯈꯠꯂꯒ ꯐꯣꯟꯗꯣ ꯇꯥꯔꯦ ꯑꯩꯗꯤ ꯀꯕꯔꯗꯣ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯀꯥꯏꯔꯦ ꯑꯗꯣ ꯑꯩꯗꯣ ꯄꯨꯔꯥ ꯀꯣꯛꯁꯦ ꯆꯍꯤꯐꯧ ꯐꯥꯗ꯭ꯔꯤ ꯊꯥ 3 ꯁꯨꯗ ꯉꯥꯏꯔꯦ ꯑꯗꯩ ꯈꯣꯏꯗꯧꯗꯣ ꯁꯥꯎꯅꯤꯡꯉꯦ ꯁ꯭ꯀ꯭ꯔꯦꯆ ꯑꯃ ꯂꯩꯕꯁꯦ ꯕꯤꯠ ꯌꯥꯝ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯩ ꯑꯩꯅ ꯉꯁꯤꯗꯣ ꯃꯥꯅ ꯈꯔꯒ ꯃꯥꯗꯣ ꯉꯁꯤ ꯈꯔ ꯏꯁꯧ ꯂꯥꯡꯉꯦꯕꯀꯣ ꯀꯩꯅꯣꯗ ꯑꯩꯅ ꯃꯥꯁꯦ ꯉꯟꯇꯥꯅ ꯆꯥꯛꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯄꯤꯖꯕꯅꯦꯕ ꯍꯥꯏꯗꯤ ꯆꯥꯛ ꯅꯠꯇꯕ ꯃꯆꯤꯟꯖꯥꯛꯁꯦ ꯉꯟꯇꯥꯅ ꯑꯗꯨꯝ ꯊꯥꯕꯅꯦꯕ ꯉꯁꯤꯗꯤ ꯑꯩꯅ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯐꯖꯅ ꯂꯣꯏꯔꯒ ꯃꯥꯅ ꯂꯩꯕꯒꯤꯁꯨ ꯃꯥꯒꯤ ꯐ꯭ꯂꯣꯔ ꯀꯩꯀꯥꯗꯣ ꯌꯥꯝ ꯃꯣꯠꯂꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯀꯣꯟꯅ ꯅꯥꯟꯅ ꯂꯣꯏꯁꯤꯜ ꯂꯣꯏꯔꯒ ꯑꯣꯏꯅ ꯊꯥꯒꯦꯅ ꯇꯧꯕ ꯃꯥꯗꯤ ꯍꯦꯛꯇ ꯁꯥꯎꯗꯅ ꯈꯣꯡꯗ ꯑꯃꯨꯛ ꯆꯤꯛꯂꯛꯑꯦ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯆꯥꯛ ꯂꯥꯝꯕꯒꯤ ꯏꯁꯧ ꯂꯥꯡꯖꯔꯤꯅꯦ ꯑꯩ ꯈꯪꯉꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯩ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯟꯗꯔꯁꯇꯦꯟ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯣ ꯑꯣꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯀꯔꯝ ꯀꯥꯟꯗ ꯂꯧ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯈꯣꯏꯗꯧꯗꯧꯅꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯐꯨꯁꯨ ꯐꯨꯅꯤꯡꯉꯦ ꯇꯧ ꯂꯩꯔꯦ ꯃꯥꯏ ꯃꯊꯤꯗꯤ ꯍꯧꯖꯤꯛ ꯁꯦꯡꯒꯦ ꯇꯧꯕꯅꯦ ꯃꯌꯨꯡꯗꯒꯤ ꯀꯩꯗꯒꯤ ꯐꯖꯅ ꯍꯥꯜꯂꯒ ꯐꯖꯅ ꯌꯥꯝꯃꯒ ꯂꯩꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯃꯊꯤꯗꯨꯅ ꯍꯦꯛꯇ ꯌꯥꯝꯃꯦꯕ ꯃꯥꯅ ꯑꯩꯅ ꯉꯔꯥꯡꯗ ꯁꯦꯡꯕꯗ ꯉꯥꯏꯔꯦ ꯉꯔꯥꯡ ꯍꯥꯏꯗꯤ ꯑꯍꯤꯡꯗꯅꯤꯀꯣ ꯁꯦꯡꯉꯤꯁꯦ ꯑꯍꯤꯡ ꯁꯦꯡꯉꯝꯕꯗ ꯉꯥꯏꯔꯦ ꯑꯌꯨꯛꯁꯤꯗ ꯃꯊꯤꯗꯣ ꯁꯤꯗ ꯐꯥꯏꯔꯝꯃꯗꯤ ꯐꯕ ꯁꯤꯗ ꯐꯥꯏꯔꯝꯗ꯭ꯔꯦꯕ ꯃꯥꯗꯣ ꯑꯩꯗꯣ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯩ ꯃꯈꯥꯗ ꯐꯥꯏꯖꯜꯂꯝꯃꯦ ꯃꯈꯥꯗ ꯐꯥꯏꯔꯝꯃꯕꯅꯤꯅ ꯃꯈꯥꯗꯣ ꯁꯦꯡꯗꯕ ꯌꯥꯔꯔꯣꯏ ꯑꯗꯒꯤ ꯃꯈꯣꯡꯗꯣ ꯍꯥꯝꯊꯔꯤꯅꯦꯅ ꯑꯩꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯑꯃꯨꯛ ꯃꯊꯤꯗꯣ ꯑꯃꯨꯛ ꯐꯥꯏꯖꯜꯂꯝꯃꯦ ꯑꯩꯗꯤ ꯉꯔꯥꯡꯗ ꯃꯥꯒꯤ ꯁꯦꯟꯗꯤ ꯑꯩꯅ ꯍꯥꯞꯇ ꯉꯥꯏꯔꯤꯕ ꯁꯤꯃꯛ ꯉꯔꯥꯡꯗ ꯍꯥꯞꯇ ꯉꯥꯏꯔꯤꯕꯅꯦꯕ ꯁꯤꯒꯤ ꯁꯦꯟꯁꯦ ꯑꯗꯒꯤ ꯃꯥꯅ ꯂꯣꯏꯅ ꯁꯤꯁꯦ ꯌꯦꯡꯉꯣꯅꯦ ꯃꯊꯤꯗꯣ ꯁ꯭ꯋꯥꯏꯗ ꯐꯥꯏꯕꯗꯣ ꯀꯩꯗꯧꯒꯦ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯂꯣꯏꯅ ꯆꯥꯏꯔꯦ ꯍꯥꯏꯕ ꯃꯤ ꯂꯥꯛꯑꯒ ꯔꯨꯝꯁꯦ ꯀꯩꯅꯦꯅ ꯈꯟꯈꯤꯅꯣ ꯁꯤꯅꯤ ꯂꯣꯏꯅ ꯆꯥꯏꯔꯦꯕ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯐꯨꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯃꯊꯤꯁꯦ ꯑꯃꯨꯛ ꯁꯦꯡꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯐ꯭ꯂꯣꯔꯁꯤꯗ ꯀꯣꯏꯇꯩ ꯇꯩꯔꯒ ꯁꯛꯁꯤꯒ ꯁ꯭ꯋꯥꯏꯒꯤ ꯑꯌꯥꯝꯕ ꯐ꯭ꯂꯣꯔꯁꯦ ꯋꯥꯜꯁꯦ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯀꯥꯏꯌꯦꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯀꯥꯏꯕꯒꯤ ꯌꯥꯝ ꯆꯥꯏꯕꯗꯣ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯂꯣꯏ ꯍꯣꯠꯇꯣꯛꯑꯒ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯍꯣꯠꯇꯣꯛꯑꯒ
ꯀꯩꯅꯣꯁꯨ ꯑꯃꯨꯛ ꯁꯦꯟꯅ ꯑꯃꯨꯛ ꯁꯥꯏꯅ ꯑꯗꯨꯝ ꯆꯈꯥꯏꯌꯦꯕ ꯍꯥꯟꯅ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯌꯥꯝ ꯐꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯈꯔ ꯐꯔꯝꯕꯗꯒꯤꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯦꯕ ꯃꯥꯏ ꯃꯇꯨꯁꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯀꯦꯜꯂꯦꯕ ꯂꯁꯤꯡꯒꯤ ꯇꯥꯏꯞꯇ ꯃꯇꯨꯝ ꯑꯗꯒꯤ ꯌꯦꯡꯉꯨꯅꯦ ꯀꯩꯝ ꯑꯩꯁꯨ ꯆꯠꯊꯣꯛꯄ ꯀꯩꯝ ꯌꯥꯗ꯭ꯔꯦ ꯃꯥ ꯑꯃ ꯂꯩꯁꯜꯂꯕꯅꯤ나 ꯑꯗꯨ ꯃꯦꯅꯦꯖꯔ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯒꯗꯕꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯅꯠꯇꯕ ꯑꯩ ꯅꯨꯡꯁꯤꯌꯦꯕꯀꯣ ꯅꯨꯡꯁꯤꯔꯒꯁꯨ ꯄꯨꯔꯥ ꯌꯨꯝꯃꯛꯇ ꯅꯠꯇꯕꯅꯤꯅꯅꯦ ꯌꯥꯝꯅ ꯑꯩ ꯏꯁꯥꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯏꯁꯨꯡ ꯉꯝꯃꯔꯣꯏꯕ ꯃꯥ ꯋꯥꯏꯑꯦꯕ ꯋꯥꯕꯅꯦ ꯊꯕꯛꯀ ꯁꯨꯕꯒꯤ ꯋꯥꯕꯅꯦ ꯌꯨ ꯉꯥꯡꯕꯁꯤꯅꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯣꯡꯉꯒ ꯁꯥꯟꯅꯩ ꯍꯥꯏꯕ ꯌꯥꯝꯅ ꯋꯥꯡꯃꯝꯗꯒꯤ ꯋꯥꯡꯃꯝꯗ ꯆꯣꯡꯉꯒ ꯄꯣꯠꯇꯨꯅ ꯅꯤꯡꯒꯥꯏꯔꯦ ꯄꯣꯠꯈꯩꯗꯣ ꯊꯝꯕꯈꯩꯗꯣ ꯂꯣꯏꯅ ꯅꯧꯍꯧꯅ ꯂꯣꯏꯅ ꯁꯦꯡꯉꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯅꯥꯜꯂꯨ ꯌꯥꯗ꯭ꯔꯦꯕ ꯔꯨꯝꯁꯦ ꯑꯍꯥꯟꯕꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯃꯥꯅ ꯆꯣꯡꯉꯛꯏꯁꯦ ꯑꯁꯤꯗꯒꯤꯅ ꯆꯣꯡꯕꯗꯨꯅ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯆꯣꯡꯉꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯑꯩ ꯐꯤꯗꯣ ꯃꯄꯥꯟ ꯐꯥꯎꯗ ꯂꯩꯉꯣꯏ ꯀꯩ ꯄꯛꯁꯜꯂꯦ ꯅꯨꯡꯉꯥꯏꯇꯦꯅ ꯍꯧꯖꯤꯛ ꯀꯪꯕꯗꯤ ꯀꯪꯉꯦ ꯍꯧꯖꯤꯛ ꯂꯧꯁꯜꯂꯅꯦꯕꯀꯣ ꯁꯤ ꯉꯔꯥꯡ ꯆꯠꯂꯨꯕꯩꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯄꯤꯡ ꯆꯠꯂꯨꯕꯗꯨꯗ ꯑꯩꯅ ꯏꯟꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯁꯤꯁꯨ ꯃꯥꯅ ꯃꯊꯤ ꯐꯥꯖꯤꯟꯕꯩꯅꯦ ꯈꯪꯕ꯭ꯔꯥ ꯃꯊꯤꯁꯤ ꯍꯧꯖꯤꯛ ꯋꯥꯏꯒꯤ ꯇꯩꯊꯣꯛꯑꯅꯦꯕꯀꯣ ꯃꯥꯏ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯔꯦ ꯀꯩꯀꯩ ꯁꯤꯠꯄ ꯁꯥ ꯂꯣꯏ ꯁꯤꯠꯄꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯩꯅ ꯁꯤ ꯃꯊꯛꯁꯤꯕꯨꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯁ ꯊꯝꯃꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩ ꯆꯤꯆꯦ ꯍꯣꯏꯗ ꯂꯦꯛꯄ ꯆꯠꯇꯣꯏꯅꯦ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡꯗ ꯑꯍꯤꯡꯗ ꯆꯠꯇꯣꯏꯅꯦ ꯀꯩꯒꯤꯅꯣꯗ ꯍꯧꯗꯣꯡ ꯂꯩꯕꯅꯤꯅ ꯍꯧꯗꯣꯡꯒꯤ ꯃꯆꯤꯟꯖꯥꯛ ꯀꯩꯀꯩ ꯊꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯀꯦꯟ ꯇꯥꯏꯝ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯄꯤꯖꯔꯝꯃꯒ ꯑꯩꯁꯦ ꯆꯠꯇꯣꯏꯅꯦꯕ ꯅꯨꯡꯗꯥꯡꯒꯤ ꯄꯤꯖꯔꯝꯃꯒ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯑꯗꯩ ꯅꯨꯡꯗꯥꯡ ꯂꯦꯛꯎꯔꯒ ꯑꯌꯨꯛ ꯑꯗꯥꯏ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯥꯏꯃꯤꯡ ꯆꯥꯟꯅꯅꯕ ꯍꯥꯏꯅ ꯑꯩꯁꯦ ꯈꯔ ꯊꯦꯡꯅ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯂꯣꯏꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯣ ꯍꯧꯖꯤꯛꯁꯨ ꯁꯤꯠ ꯅꯥꯜꯂꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯁꯤꯗꯒꯤ ꯌꯣꯡ ꯃꯥꯟꯕꯁꯦ ꯁꯤꯗ ꯅꯨꯡꯁꯤꯠ ꯑꯃ ꯂꯣꯏꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯀꯩꯀꯩꯅꯤ ꯁꯤꯠ ꯅꯥꯟ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯊꯝꯗ꯭ꯔꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯗꯨꯒ ꯋꯥꯠꯂꯤꯁꯦ ꯁꯤꯗ ꯈꯔ ꯀꯩꯅꯣ ꯃꯥ ꯁꯤꯗ ꯋꯥꯏꯐꯥꯏ ꯊꯝꯃꯝꯕꯅꯦ ꯋꯥꯏꯐꯥꯏ ꯄꯥꯏꯗꯦꯕ ꯑꯗꯨ ꯃꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯕ ꯑꯗꯨ ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯃꯥꯒꯤ ꯆꯥꯛ ꯊꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯤꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯆꯥꯛ ꯊꯥꯗꯦꯅ ꯑꯗꯨꯗꯨꯒ ꯆꯥꯛꯁꯨ ꯆꯥꯔꯝꯗꯦ ꯑꯩꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯊꯣꯡꯕꯨꯗꯤ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯒ ꯊꯝꯗꯣꯏꯅꯦꯕ ꯃꯥꯒꯤ ꯊꯣꯡꯁꯦ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑ ꯊꯝꯃꯦ ꯀꯩꯅꯣꯗ ꯃꯥꯁꯨ ꯃꯄꯥꯟ ꯀꯩꯀꯩ ꯌꯦꯡꯖꯖꯅꯨ ꯎꯖꯖꯅꯣꯅꯀꯣ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑ ꯊꯝꯃꯝꯗꯣꯏꯅꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯥꯏꯁꯤꯕꯨꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯝꯗꯣꯏꯅꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯃꯥ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯅ ꯁꯨꯗꯣꯏꯅꯦꯕ ꯃꯥ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯗꯤ ꯍꯧꯗꯣꯡ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯍꯥꯏꯗꯤ ꯁꯨꯗꯣꯏꯅꯦ ꯀꯩꯅꯣꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯇꯧꯅꯤ ꯌꯦꯡꯉꯣ ꯃꯇꯣꯝ ꯄꯛꯀꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯇꯧꯔꯤꯁꯦ ꯃꯥꯏ ꯑꯁꯤꯒꯤ ꯈꯨꯆꯣꯡ ꯂꯥꯛꯆꯣꯡꯁꯤꯗꯅꯦꯕ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯅꯍꯥꯟꯒꯤꯗꯤ ꯎꯗꯕꯅꯤꯅ ꯊꯕꯛ ꯑꯗꯨꯝ ꯆꯠꯄ ꯐꯖꯅ ꯅꯥꯟꯅ ꯁꯦꯡꯇꯣꯛꯑꯦ ꯃꯊꯤ ꯑꯃꯨꯛ ꯐꯥꯏꯖꯤꯜꯂꯝꯃꯤꯕ ꯂꯣꯏꯔꯁꯦ ꯐꯖꯅ ꯅꯥꯜꯍꯜꯂꯁꯦ ꯃꯥꯏ ꯃꯆꯤꯟꯖꯥꯛꯁꯦ ꯁꯤꯗ ꯊꯥꯔꯝꯃꯦ ꯑꯩꯁꯨ ꯆꯠꯂꯗꯕꯅꯦ ꯁꯤꯗ ꯑꯃ ꯊꯥꯔꯝꯃꯦ ꯃꯄꯥꯟ ꯊꯝꯈ꯭ꯔꯦ ꯅꯨꯡꯁꯥ ꯁꯥꯔꯤ ꯑꯗꯨꯝ ꯑꯗꯨ ꯂꯣꯏꯔꯦ ꯍꯋꯥꯏ ꯂꯣꯏ ꯇꯩꯊꯣꯛꯄ ꯂꯣꯏꯔꯦ ꯅꯥꯜꯂꯦ ꯑꯩ ꯄꯣꯠ ꯄꯦꯛꯀꯤꯡ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯄꯣꯠ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯌꯥꯎꯔꯦ ꯂꯣꯏꯔꯦ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯎꯠꯐꯤꯠꯇꯤ ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯅꯨꯡꯁꯥ ꯊꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯀꯩꯅꯣ ꯍꯥꯞꯆꯜꯂꯦ ꯖꯦꯀꯦꯠ ꯁꯝꯁꯤꯗꯤ ꯍꯧꯖꯤꯛ ꯈꯔ ꯅꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯗꯝ ꯀꯩꯅꯣ ꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗ꯭ꯔꯦ ꯂꯣꯏꯁꯟꯈꯤꯕꯗ ꯑꯩ ꯃꯇꯨ ꯑꯃ ꯇꯥꯍꯧꯔꯦ ꯀꯩꯗꯧꯔꯒꯦ ꯃꯥ ꯕꯁ ꯉꯥꯏꯔꯤ ꯕꯁꯁꯤꯗ ꯂꯩꯔꯦ ꯕꯁ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯈꯨꯠꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯀꯣꯔꯣꯟ ꯍꯨꯔꯦ ꯃꯩ ꯄꯣꯛꯈꯤꯕꯗ ꯑꯗꯨꯗꯨꯒꯤ ꯈꯒ ꯗꯥꯛ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯀꯣꯔꯣꯟ ꯍꯨ ꯂꯩꯔꯦ ꯇꯜꯂꯦ ꯌꯥꯝ